ꯑꯍꯥꯟꯕꯃꯛꯇꯗ ꯂꯣꯖꯤꯛꯇꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯏꯕ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯂꯪꯒꯅꯔ ꯊꯤꯌꯥꯝꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯖꯔꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ, ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯃꯗꯤ ꯇꯧꯔꯨꯕ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯋꯤꯁ ꯄꯤꯖꯔꯤ꯫ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯉꯤ ꯃꯃꯥ ꯑꯣꯏꯔꯕꯤ ꯄꯨꯝꯅꯃꯛ, ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕꯗꯨꯅꯤꯗꯣ ꯃꯇꯥꯡꯅ ꯄꯨꯔꯛꯇꯨꯅ ꯏꯆꯥꯅ ꯆꯍꯤ ꯁꯨꯗꯅ ꯏꯃꯧ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯊꯤꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯆꯍꯤ ꯃꯇꯥꯡ ꯆꯥꯔꯕ ꯃꯆꯥꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗ꯭ꯔꯕꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨ ꯁꯥꯎꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ, ꯊꯕꯛ ꯈꯔ ꯁꯨꯔꯒ ꯈꯔ ꯆꯥꯔꯒ ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ? ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯉꯥꯡꯅꯁꯤ ꯍꯥꯏꯕꯅꯣꯕ ꯅꯪ? ꯍꯤꯌꯥꯏꯔꯦꯜ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯧꯁꯥꯗꯦ꯫ ꯑꯗꯨꯅ ꯊꯧꯁꯥꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯈꯨꯝꯂꯛꯏ, ꯑꯩꯅ ꯄꯥꯝꯖꯕ ꯅꯤꯡꯊꯤꯕꯤꯗꯤ ꯂꯧꯒꯦ ꯍꯥꯏꯁꯨ ꯅꯪꯅ ꯌꯥꯗꯦ꯫ ꯑꯗꯨꯅ ꯀꯔꯤꯒꯤ ꯑꯩꯅ ꯅꯨꯄꯤ ꯊꯤꯗꯣꯏꯅꯣ? ꯊꯤꯔꯣꯏ ꯏꯃꯥ, ꯑꯩ ꯅꯨꯄꯤ ꯊꯤꯔꯣꯏ꯫ ꯅꯠꯇꯦꯅꯦ ꯏꯃꯥ, ꯅꯤꯡꯊꯤꯕꯤꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯁꯛ ꯊꯤꯔꯒꯦꯕ? ꯃꯆꯥꯒꯤ ꯋꯥꯁꯦ ꯇꯁꯦꯡꯅ ꯇꯥꯅꯤꯡꯕ ꯋꯥ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯏꯕꯦ ꯍꯥꯏꯕꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯃꯆꯥꯗ ꯐꯩꯅ ꯌꯦꯡꯗꯨꯅ ꯆꯥꯎꯔꯥꯛꯅꯅ ꯈꯨꯝꯃꯤ, ꯃꯆꯥꯒꯤ ꯋꯥꯕꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ꯫ ꯍꯩ, ꯃꯗꯨꯒꯤ ꯋꯥꯍꯪ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯀꯅꯣ ꯍꯥꯏꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯏꯒꯅꯤ? ꯍꯥ? ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯒ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯥ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯪꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ? ꯁꯥꯎꯅ ꯈꯨꯝꯂꯛꯄꯅꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅ꯫ ꯃꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯅꯤꯡꯊꯤꯅ ꯈꯪꯕ ꯑꯣꯏꯕꯅ ꯍꯤꯌꯥꯏꯔꯦꯜ ꯁꯥꯎꯒꯠꯄ ꯇꯧꯗꯦ꯫ ꯑꯗꯨꯅ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ ꯃꯈꯥ ꯇꯥꯖꯩ, ꯅꯠꯇꯦꯗ ꯏꯃꯥ, ꯅꯨꯄꯤꯗꯣ ꯑꯩꯅ ꯂꯧꯗꯣꯏꯅꯤ, ꯏꯃꯥꯒ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯑꯗꯨꯒ ꯅꯤꯡꯊꯤꯕꯤꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯕꯅꯣꯕ ꯏꯃꯥꯅ ꯄꯥꯝꯗ꯭ꯔꯤꯁꯦ? ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗꯗꯤ ꯃꯥꯃꯨꯛ ꯐꯕ ꯃꯤ ꯂꯩꯇꯦꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯍꯣ, ꯃꯤꯅ ꯍꯥꯏꯅꯤꯡꯒꯩ ꯍꯥꯏꯖꯁꯅꯨ, ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯕ ꯅꯪ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯑꯩꯗꯤꯅꯦ ꯐꯠꯇꯕꯤ ꯑꯣꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯥꯕꯨꯁꯨ ꯑꯩꯅ ꯍꯦꯛꯇ ꯑꯣꯠꯀꯗꯧꯔꯤꯕꯅꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯃꯃꯥꯒ ꯃꯥꯟꯅꯔꯕꯗꯤ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯂꯦ꯫ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯊꯩꯗꯣꯔꯛꯂꯦ꯫ ꯑꯣ ꯐꯔꯦ ꯏꯃꯥ, ꯀꯣꯟꯅ ꯈꯟꯅꯔꯁꯦ, ꯑꯗꯨꯒ ꯐꯖꯅ ꯇꯥꯟꯅꯔꯁꯦ꯫ ꯃꯇꯥꯡ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨ ꯆꯠꯂꯣ, ꯆꯥꯛ ꯊꯣꯡꯉꯨꯔꯣ, ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯦ꯫ ꯍꯣꯏ ꯏꯃꯥ ꯊꯣꯡꯒꯦ, ꯅꯪ ꯑꯗꯨꯝ ꯍꯤꯞꯄꯒ ꯂꯩꯌꯨꯀꯣ ꯏꯕꯨꯡꯉꯣ꯫ ꯏꯕꯦ ꯍꯥꯏꯕꯤ ꯃꯆꯥꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯉꯤ꯫ ꯃꯃꯥꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯝꯗ ꯃꯇꯣꯝꯇ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯡꯉꯥꯏꯗꯧꯔꯤ꯫ ꯅꯨꯄꯤꯃꯛꯀꯤ ꯁꯛꯇꯥꯅꯦ, ꯏꯃꯥꯃꯛꯀꯤ ꯃꯇꯧꯅꯤ꯫ ꯌꯨꯝꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯒꯗꯧꯔꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯅ ꯅꯤꯟꯗꯣꯔꯤ꯫ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯁꯣꯏꯗꯅ ꯂꯧꯒꯅꯤ, ꯅꯨꯡꯁꯤꯕꯕꯨ ꯐꯥꯒꯤꯗꯧꯅ꯫ ꯑꯩꯒ ꯂꯩꯒꯗꯕ ꯅꯨꯄꯤꯅꯤ, ꯃꯥꯒ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯁꯣꯝꯗꯅ ꯌꯨꯝ ꯀꯣꯏꯕ ꯍꯩꯕꯤ, ꯏꯪ ꯇꯞꯄꯤ, ꯐꯖꯕꯤ, ꯁꯛꯇ ꯆꯨꯗ ꯆꯪꯈꯣꯟꯕꯤ, ꯌꯦꯡꯂꯤ ꯈꯨꯗꯤꯡ ꯄꯦꯅꯥꯏꯗꯕꯤ ꯅꯤꯡꯊꯤꯕꯤ ꯑꯗꯣ ꯑꯌꯨꯛ ꯑꯗꯨꯒꯤ ꯆꯥꯛ ꯂꯣꯏꯔꯕꯗ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯩ꯫ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯖꯩ꯫ ꯂꯥꯏꯔꯕꯒꯤ ꯆꯩꯊꯦꯡ ꯑꯃꯗꯤ ꯂꯥꯏꯔꯕ ꯑꯁꯤꯕꯨ ꯀꯣꯛꯅꯅꯕ ꯂꯥꯟꯊꯦꯡꯅꯔꯤꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯨꯝꯕꯤ ꯀꯥꯂꯦꯟ ナꯏꯗꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯕꯥ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯄꯥꯠꯇ ꯆꯠꯂꯨꯈꯤꯒꯦ, ꯅꯪ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ ꯂꯩꯔꯝꯃꯨꯀꯣ ꯏꯕꯦꯝꯃ꯫ ꯏꯃꯥ ꯈꯔ ꯊꯦꯡꯂꯛꯄꯁꯨ ꯌꯥꯏ꯫ ꯅꯤꯡꯊꯤꯕꯤ ꯆꯥꯔꯝꯕ ꯆꯥꯛ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ, ꯀꯩꯅꯣ ꯏꯃꯥ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯩ ꯄꯤꯔꯨꯛ ꯊꯤꯕ ꯆꯠꯇꯣꯏꯅꯦ ꯊꯥꯔꯤꯛꯀ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯗꯨꯗꯤ꯫ ꯑꯗꯨꯒ ꯀꯩꯅꯣ ꯌꯥꯔꯣꯏꯌꯦ, ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯏꯕꯦꯝꯃ, ꯂꯝ ꯍꯦꯟꯒꯅꯨ, ꯌꯨꯝꯗ ꯂꯩꯌꯨ, ꯏꯃꯥꯅ ꯆꯠꯂꯗꯤ ꯌꯥꯔꯦ꯫ ꯅꯣꯡ ꯅꯤꯅꯤꯅꯦ ꯑꯅꯝ ꯀꯟꯗꯨꯅ ꯌꯨꯝꯗ ꯂꯩꯇꯕꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯇ꯭ꯔꯦ꯫ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯔꯣ? ꯃꯃꯥꯒꯤ ꯋꯥꯗ ꯅꯣꯛꯅꯤꯡꯕ ꯋꯥ ꯌꯥꯎꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯏꯃꯥ ꯅꯪꯒꯤ ꯋꯥꯗꯨꯗꯤ꯫ ꯍꯣ, ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯑꯣꯏꯖꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯥ, ꯑꯩꯕꯨ ꯂꯧꯕꯤꯒꯗꯕ ꯃꯤꯗꯣ ꯂꯩꯔꯕꯗꯣ ꯈꯪꯉꯦꯗꯅ꯫ ꯑꯗꯨꯅ ꯑꯩꯗꯤ ꯊꯤꯔꯁꯨ ꯌꯥꯔꯦ, ꯀꯅꯥꯁꯨ ꯑꯩꯅ ꯃꯋꯥ ꯂꯧꯕꯤꯗ꯭ꯔꯦ꯫ ꯈꯪꯉꯦ ꯃꯆꯥꯅ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ꯫ ꯑꯗꯨꯅ ꯇꯤꯉꯛ ꯃꯆꯥꯗ ꯌꯦꯡꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯈꯪꯉꯦ ꯏꯃꯥ ꯈꯪꯉꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯏꯕꯦꯝꯃ꯫ ꯇꯣ ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯕꯣ, ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯂꯩꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕ꯭ꯔꯣ? ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨꯗꯤ ꯐꯅꯗꯤ ꯎꯏ, ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯅꯦ ꯁꯛꯇꯥ ꯅꯨꯡꯁꯤꯗꯦ, ꯇꯧ ꯉꯝꯕꯤ ꯃꯥꯜꯂꯤꯅꯦꯍꯦ꯫ ꯅꯤꯡꯊꯤꯕꯤꯅ ꯇꯞꯅ ꯈꯨꯝꯃꯤ, ꯏꯁ, ꯅꯆꯥ ꯑꯩꯉꯣꯟꯗ ꯀꯅꯥꯅ ꯍꯦꯟꯖꯤꯟꯕ ꯉꯝꯒꯗꯧꯔꯤꯕ? ꯏꯃꯥ, ꯅꯆꯥ ꯑꯩ ꯍꯥꯏꯔꯦꯗꯅ, ꯌꯦꯡꯉꯣ ꯑꯩꯅ ꯇꯧꯔꯛꯄꯗꯣ꯫
ꯃꯤꯅ ꯐꯠꯇꯕ ꯍꯧꯔꯛꯑꯒꯅ ꯑꯩꯁꯨ ꯐꯠꯇꯕ ꯌꯥꯝ ꯍꯩ ꯑꯗꯨꯅꯅꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯑꯩꯁꯨ ꯃꯤꯅꯦ ꯃꯇꯥꯡ ꯃꯇꯝ ꯃꯇꯝꯒꯤ ꯁꯛꯂꯣꯟ ꯄꯨꯕ ꯉꯝꯃꯤ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯊꯕꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯏꯆꯦ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯍꯦꯛꯇ ꯂꯩꯔꯒꯦ ꯁꯤꯅꯤꯅꯦ ꯍꯥ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯅꯦ ꯏꯆꯥꯒꯤ ꯋꯥꯁꯤꯗꯤ ꯑꯐꯕ ꯃꯤꯕꯨ ꯂꯦꯝꯅ ꯃꯥꯡꯍꯟꯒꯗ꯭ꯔꯣ ꯏꯃꯥ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯐꯕ ꯃꯤ ꯇꯥꯡꯉꯤ ꯑꯐꯕ ꯅꯨꯄꯥ ꯊꯤꯕ ꯌꯥꯝꯅ ꯂꯨꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯅꯦ ꯃꯉꯣꯟꯗꯗꯤ ꯁꯣꯏꯗꯅ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯐꯩ ꯏꯆꯥꯁꯤꯗꯤ ꯉꯝꯖꯕ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯃꯊꯧꯗꯣ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯊꯥꯡꯊꯔꯛꯄ ꯁꯅꯥꯀꯣꯔꯤ ꯃꯆꯨ ꯑꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯅꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯐꯝꯗꯨꯅ ꯇꯞꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯤꯌꯥꯏꯔꯦꯜ ꯅꯤꯡꯊꯤꯕꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯅꯪꯕꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯤ ꯑꯗꯣ ꯑꯩꯗꯤ ꯅꯪ ꯌꯥꯝ ꯄꯥꯝꯃꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯗꯨꯅ ꯂꯩꯔꯣꯕ ꯃꯣꯡ ꯍꯥꯗꯅ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯔꯛꯄꯗ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯈꯤꯕ ꯑꯣꯏꯕꯅ ꯅꯤꯡꯊꯤꯕꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯐꯩꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯥꯎꯅ ꯈꯨꯝꯃꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣꯕ ꯅꯣꯏ ꯏꯃꯥꯗꯣ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦꯕ ꯑꯩꯒ ꯅꯣꯡꯃꯇ ꯎꯅꯕꯁꯨ ꯅꯠꯇꯦ ꯑꯩꯕꯨ ꯄꯥꯝꯗꯦ ꯍꯥꯏꯗꯣ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯅ ꯉꯁꯤꯃꯛ ꯆꯦꯜꯂꯒ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯣꯏꯔꯒ ꯑꯣꯏꯅ ꯑꯣꯜꯂꯛꯑꯗꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅꯤꯅꯦ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯀꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯔꯝꯗꯤ ꯊꯥꯖꯗꯦ ꯁꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯕꯨ ꯑꯩꯒꯤ ꯅꯤꯡꯊꯤꯕꯤꯔꯣ ꯂꯣꯏꯔꯦ ꯅꯪꯁꯨ ꯃꯑꯣꯡ ꯃꯥꯟꯗꯅ ꯅꯆꯤꯟ ꯀꯟꯕ꯭ꯔꯣ ꯐꯩ ꯏꯃꯥꯒ ꯃꯥꯟꯅꯕꯗ ꯅꯣꯞꯄꯔꯣꯏ ꯍꯌꯦꯡ ꯅꯣꯏ ꯑꯅꯤ ꯈꯠꯅꯔꯒ ꯇꯤꯚꯤ ꯍꯥꯏꯐꯦꯠ ꯀꯦꯁꯤꯟꯅꯗꯨꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯉꯁꯤ ꯆꯦꯜꯂꯁꯦ ꯍꯥꯏꯔꯣ ꯇꯥ ꯍꯤꯌꯥꯏꯔꯦꯜ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯧꯔꯝꯗꯥꯏꯒꯤ ꯇꯧꯁꯟꯅꯔꯤꯕ꯭ꯔꯥ ꯍꯌꯦꯡ ꯑꯩꯅ ꯅꯈꯣꯏ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯕ ꯃꯇꯝꯗ ꯅꯃꯥꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯗꯣꯏꯔꯣ ꯍꯤꯌꯥꯏꯔꯦꯜꯁꯨ ꯅꯨꯡꯁꯤꯅ ꯈꯨꯝꯃꯤ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗꯨꯅ ꯂꯥꯛꯂꯤꯕ ꯑꯩꯁꯦ ꯊꯥꯖꯗ꯭ꯔꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯅꯪꯕꯨ ꯑꯩꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯏꯈꯧ ꯄꯣꯡꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯊꯥꯖꯗ꯭ꯔꯕꯕ ꯊꯥꯖꯗꯕꯒꯤ ꯅꯠꯇꯤꯌꯦ ꯁꯨꯝ ꯍꯥꯏꯔꯤꯅꯤ ꯅꯨꯄꯥꯅ ꯈꯣꯏꯗꯤ ꯀꯗꯔ ꯌꯥꯝꯅ ꯍꯩ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯇꯥ ꯍꯤꯌꯥꯏꯔꯦꯜꯒꯤ ꯏꯃꯥꯅꯗꯤ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦꯗꯅ ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯗꯤ ꯅꯪ ꯉꯁꯤ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯔꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤ ꯅꯤꯡꯊꯤꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯣ ꯑꯗꯨꯅ ꯐꯔꯅꯤ ꯅꯨꯄꯥ ꯃꯥꯒꯤ ꯈꯪꯍꯧꯗꯅ ꯍꯧꯔꯛꯄ ꯅꯤꯡꯉꯥꯏꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯉꯁꯤꯗꯤ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯆꯦꯜꯂꯦ ꯌꯨꯝꯅꯥꯛ ꯑꯃꯗ ꯇꯤꯜꯂꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯔꯦ ꯃꯆꯥꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯃꯥꯅ ꯄꯥꯝꯗꯕ ꯅꯨꯄꯤꯕꯨ ꯄꯨꯔꯛꯂꯦ ꯍꯥꯏꯗꯨꯅ ꯏꯕꯦꯍꯥꯏꯕꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯁꯥꯎꯕ ꯍꯥꯏꯕꯕꯨ ꯃꯅꯥ ꯊꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯜꯊꯣꯡꯗ ꯎꯠꯊꯣꯛꯇꯦ ꯃꯄꯥꯜꯊꯣꯡꯗꯗꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯔꯕꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔꯁꯨ ꯍꯤꯌꯥꯏꯔꯦꯜ ꯍꯣꯏꯒꯤ ꯌꯨꯝꯗ ꯇꯤꯜꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯤ ꯃꯤꯌꯥꯏ ꯑꯣꯏꯔꯕꯤ ꯑꯃꯅ ꯏꯕꯦꯍꯥꯏꯕꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯣꯏ ꯏꯕꯦꯍꯥꯏꯕꯤ ꯍꯧꯖꯤꯛꯇꯤ ꯅꯃꯧꯁꯨ ꯐꯪꯂꯕꯅꯤꯅ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯒꯗꯧꯔꯦ ꯅꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯕ ꯐꯪꯉꯅꯤ ꯀꯂꯛꯆꯩꯗꯀꯣ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯅꯆꯥ ꯅꯨꯄꯥꯅꯒ ꯐꯔꯤꯕ ꯑꯁꯨꯛ ꯐꯖꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯁꯥꯎꯅꯤꯡꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ ꯈꯣꯏꯗꯧ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯎꯠꯄ ꯌꯥꯗꯦ ꯑꯗꯨꯅ ꯑꯐꯕ ꯁꯥꯗꯨꯅ ꯅꯣꯛꯃꯤ ꯏꯆꯝ ꯆꯝꯅ ꯐꯅ ꯁꯨꯝ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯗꯨꯅꯤ ꯏꯆꯥꯅ ꯄꯨꯔꯛꯂꯕꯅꯤꯅ ꯀꯔꯤꯗꯤ ꯍꯥꯏꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯈꯤꯇꯪ ꯆꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯆꯥ ꯅꯨꯄꯥ ꯃꯇꯣꯝꯇꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ ꯑꯁꯨꯝꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯇꯨꯅ ꯃꯤꯌꯥꯝ ꯈꯪꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯊꯥ ꯑꯃ ꯐꯥꯔꯕ ꯑꯗꯨ ꯐꯥꯎꯕ ꯏꯕꯦꯍꯥꯏꯕꯤ ꯃꯥꯒꯤ ꯑꯔꯣꯠꯄ ꯁꯛꯇꯝ ꯑꯗꯨ ꯂꯣꯠꯇꯨꯅ ꯊꯝꯃꯤ ꯑꯗꯨꯕꯨ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯌꯥꯕꯒꯦ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯠꯄ ꯍꯧꯔꯛꯂꯦ ꯑꯌꯨꯛ ꯑꯃꯅꯤ ꯅꯤꯡꯊꯤꯕꯤ ꯁꯨꯃꯥꯡ ꯑꯗꯨ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥ ꯆꯥꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯕꯦꯍꯥꯏꯕꯤ ꯃꯍꯥꯛꯅ ꯇꯨꯝ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯔꯛꯄꯒ ꯍꯦꯛ ꯃꯥꯌꯣꯛꯅꯔꯦ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯈꯔꯒ ꯆꯩꯅꯤꯡꯕꯒ ꯍꯦꯛꯇ ꯁꯥꯎꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯁꯞꯇ꯭ꯔ ꯑꯃꯗ ꯌꯦꯡꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯍꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯨ ꯍꯥ ꯎꯕꯤꯗ꯭ꯔꯕꯔꯣ ꯃꯤꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯤꯕꯁꯦ ꯍꯣ ꯏꯕꯦꯝꯃ
ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯤꯒꯤꯁꯨ ꯈꯔ ꯈꯔ ꯈꯜꯂꯨꯅꯦꯍꯦ ꯍꯦ ꯅꯪꯒꯤꯗꯨꯗꯤ ꯊꯑꯣꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯃꯥꯜꯂꯤ ꯗꯥꯎꯒ ꯑꯃꯠꯇ ꯌꯥꯔꯔꯣꯏꯕ ꯆꯞ ꯂꯦꯞꯄꯤ ꯅꯤꯡꯊꯤꯕꯤ ꯃꯃꯥꯒꯤ ꯈꯣꯟꯗꯥ ꯑꯗꯨꯗ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯈꯨꯝꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯃꯍꯥꯛ ꯄꯣꯛꯂꯝꯃꯤ ꯏꯕꯦ ꯍꯥꯏꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯃꯧꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯅꯥ ꯑꯗꯨ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯣ ꯏꯕꯦꯝꯃ ꯅꯤꯡꯊꯤꯕꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯩꯒꯤꯁꯦ ꯊꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯅꯠꯇꯦ ꯏꯃꯥꯗꯤ ꯊꯦꯡꯅ ꯊꯦꯡꯅ ꯍꯧꯒꯠꯄꯗꯨꯗ ꯏꯃꯥ ꯍꯌꯦꯡꯒꯩ ꯁꯣꯏꯗꯅ ꯇꯧꯔꯒꯦ ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯨꯕ ꯏꯐ ꯐꯗꯣꯛꯅ ꯈꯨꯝꯂꯛꯄ ꯃꯃꯧꯒꯤ ꯋꯥꯍꯩꯗ ꯆꯩꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯩꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯛꯂꯔꯣꯏ ꯈꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯅꯦꯝꯒꯤ ꯃꯇꯧꯗ ꯄꯦꯟꯗ꯭ꯔꯕꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯍꯧꯋꯤ ꯃꯇꯣꯝꯇ ꯑꯩꯅ ꯁꯣꯏꯕꯨꯗꯤ ꯁꯣꯏ ꯍꯥꯏꯕꯕꯨ ꯃꯥꯒꯤꯁꯦ ꯆꯩꯒ ꯌꯥꯎꯅ ꯆꯩꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯅ ꯁꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯃꯇꯨꯡ ꯁꯣꯏꯗꯅꯕ ꯇꯧꯔꯒꯦ ꯅꯤꯡꯊꯤꯕꯤ ꯑꯁꯤ ꯍꯥꯏꯖꯗꯨꯅ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯂꯣꯏꯅ ꯇꯧꯈꯤꯔꯝꯃꯤ ꯏꯃꯨꯡ ꯑꯗꯨꯗ ꯏꯕꯦ ꯍꯥꯏꯕꯤ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯗꯨꯕꯨ ꯍꯥꯟꯈꯩꯒꯨꯝꯅ ꯆꯝꯅ ꯐꯝꯗꯨꯅ ꯂꯩꯕ ꯅꯠꯇꯦ ꯋꯥꯈꯜ ꯑꯗꯨ ꯃꯑꯣꯟ ꯑꯃ ꯈꯜꯂꯤ ꯀꯔꯝꯕ ꯊꯧꯑꯣꯡ ꯇꯧꯗꯨꯅ ꯃꯃꯧ ꯑꯁꯤꯕꯨ ꯆꯩꯒꯅꯤ ꯀꯔꯝꯅ ꯉꯥꯡꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯑꯩꯅ ꯄꯥꯝꯗꯦꯗꯤ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯗꯕ ꯃꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯍꯟꯈꯤꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯈꯟꯕ ꯌꯥꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯣꯛ ꯑꯗꯨꯗ ꯊꯣꯛꯇꯦ ꯑꯗꯨꯅ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯅꯦꯝꯅ ꯃꯃꯧ ꯆꯩꯕ ꯑꯁꯣꯏꯕ ꯇꯥꯛꯄ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ ꯑꯗꯨꯅ ꯅꯤꯡꯊꯤꯕꯤ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯆꯩꯈꯤꯕ ꯑꯗු ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯡꯉꯤ ꯅꯤꯡꯊꯤꯕꯤ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯅꯨꯄꯥ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯑꯅꯤ ꯃꯥ ꯍꯜꯂꯛꯑꯗꯤ ꯆꯥꯛ ꯆꯥꯒꯦ ꯆꯥꯛ ꯄꯤꯌꯣ ꯍꯥꯏꯔꯅꯤ ꯑꯗꯨꯅ ꯑꯩ ꯆꯥꯛꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯝꯇ ꯍꯥꯎꯅ ꯊꯣꯡꯗꯕ ꯌꯥꯗꯦ ꯀꯩ ꯏꯟꯖꯥꯡꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯡꯗꯣꯏꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯑꯗꯨ ꯍꯥꯏꯐꯦꯠ ꯈꯟꯖꯥꯟꯅꯩ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯔꯥꯡ ꯇꯥꯎꯊꯣꯛꯇꯨꯅ ꯊꯝꯈꯤꯕ ꯉꯥꯁꯦ ꯊꯣꯡꯕꯤꯔꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯔꯥꯎꯅ ꯆꯥꯔꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯤꯕꯤ ꯍꯔꯥꯎꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯉꯤ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯖꯩ ꯃꯃꯧ ꯂꯥꯛꯂꯦ ꯍꯥꯏꯕꯗꯒꯤ ꯏꯕꯦ ꯍꯥꯏꯕꯤ ꯍꯥꯟꯅꯒ ꯌꯥꯝ मानꯗ꯭ꯔꯦ ꯌꯥꯝ ꯍꯣꯡꯉꯦ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯐꯝꯗꯨꯅ ꯆꯥꯗꯨꯅꯇ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯃꯍꯥꯛꯅ ꯃꯃꯧꯕꯨ ꯅꯨꯡꯁꯤꯗꯕ ꯑꯁꯤ ꯎꯠꯊꯣꯛꯇꯦ ꯑꯗꯨꯕꯨ ꯃꯃꯧ ꯑꯁꯤ ꯌꯨꯝꯗꯒꯤ ꯆꯠꯍꯟꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯁꯣꯝꯗ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗꯅꯤ ꯑꯌꯨꯛ ꯑꯗꯨꯃꯒꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯜꯂꯝꯗꯥꯏ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯤꯌꯥꯏꯔꯦꯜ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯕꯨꯡꯉꯣ ꯍꯤꯌꯥꯏꯔꯦꯜ ꯍꯣꯏꯒꯤ ꯏꯕꯦꯝꯃꯁꯤꯃꯨꯛ ꯏꯪ ꯇꯞꯄ ꯂꯩꯇꯦ ꯊꯕꯛꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯍꯥꯏꯅꯔꯦꯀꯣ ꯑꯁꯨꯝꯅ ꯌꯥꯝꯅ ꯍꯥꯏꯅꯕ ꯀꯥꯏꯁꯦ ꯌꯥꯝꯅ ꯐꯕꯅꯤ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯆꯤꯟꯕꯥꯜ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯑꯃꯒꯨꯝꯅ ꯆꯨꯝꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯕꯁꯤꯕꯨꯗꯤ ꯌꯥꯝ ꯐꯩ ꯑꯗꯣ ꯈꯪꯗꯦꯗ ꯑꯩꯒꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕꯅꯤꯅ ꯆꯤꯟꯁꯤꯅ ꯐꯠꯇꯦ ꯍꯦꯛ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯔꯝꯃꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨꯅꯤꯗ ꯑꯩꯒꯤ ꯂꯣꯏꯅ ꯐꯩ ꯍꯥꯏꯅꯤꯡꯉꯤ ꯁꯛꯁꯨ ꯂꯣꯏꯅ ꯑꯩꯒꯤ ꯃꯤꯠꯇ ꯐꯖꯕꯅꯤ ꯃꯤꯒꯤ ꯃꯤꯠꯇ ꯊꯤꯔꯕꯁꯨ ꯅꯠꯇ꯭ꯔꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯂꯥꯜꯂꯕꯅꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯏꯇꯥꯎꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯍꯜꯂꯁꯦ ꯊꯦꯡꯉꯤ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯄꯨꯛꯁꯦ ꯈꯣꯡꯕ ꯍꯧꯔꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯥ ꯃꯈꯩꯗꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯔꯛꯂꯦ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯥꯛ ꯂꯣꯏꯔꯦ ꯇꯟꯖꯥ ꯌꯥꯝꯅ ꯆꯥꯅ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯦ ꯃꯆꯥ ꯍꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯕꯦ ꯍꯥꯏꯕꯤ ꯍꯔꯥꯎꯖꯩ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯍꯤꯡꯂꯤꯕꯁꯤ ꯃꯆꯥꯒꯤ ꯑꯁꯥꯗꯅꯤ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯍꯧꯅ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯊꯦꯡꯅꯗꯨꯅ ꯍꯤꯡꯂꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯆꯥꯅ ꯃꯥꯒꯤ ꯋꯥ ꯂꯧꯗꯕ ꯑꯃꯗꯤ ꯇꯥꯗꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯗꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛꯈꯨꯝꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯒꯦ ꯇꯧꯔꯤ ꯍꯤꯌꯥꯏꯔꯦꯜ ꯆꯥꯛ ꯑꯗꯨ ꯈꯔ ꯀꯣꯊꯗꯨꯅ ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯤꯗꯤ ꯍꯥꯎꯔꯅꯤꯍꯦ ꯆꯥꯛꯀ ꯂꯥꯝꯕꯒ ꯌꯥꯝꯅ ꯆꯥꯕ ꯌꯥꯔꯦꯍꯦ ꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯈꯣꯝ ꯑꯃ ꯏꯟꯁꯥꯡ ꯑꯗꯨ ꯈꯔ ꯍꯩꯊꯗꯨꯅ ꯇꯣꯠꯇꯨꯅ ꯆꯥꯕꯅꯤ ꯑꯗꯨꯕꯨ ꯍꯨꯛꯈꯤꯕ ꯆꯈꯣꯝ ꯑꯗꯨ ꯌꯥꯅꯨꯡ ꯑꯗꯨꯗ ꯎꯝꯁꯤꯟꯗꯨꯅ ꯂꯩꯔꯦ ꯁꯥꯏꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯇꯣꯠꯈ꯭ꯔꯕ ꯆꯥꯛ ꯑꯗꯨ ꯅꯨꯡꯒꯨꯝꯅ ꯀꯜꯂꯦ ꯊꯨꯝ ꯌꯥꯛꯄꯅ ꯂꯣꯏꯔꯦ ꯇꯁꯦꯡꯅ
ꯃꯃꯥꯅ ꯆꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯍꯥꯛ꯫ ꯃꯆꯥꯒꯤ ꯃꯇꯧꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯕ ꯈꯟꯗꯨꯅ ꯏꯕꯦꯍꯥꯏꯕꯤ ꯃꯆꯥꯗ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ? ꯍꯥ? ꯀꯩꯗꯧꯔꯒꯦꯕ? ꯆꯥꯛꯇꯣ ꯆꯥꯗ꯭ꯔꯕꯗꯤ ꯀꯩꯗꯧꯔꯒꯦ? ꯌꯥꯅꯨꯡ ꯑꯗꯨꯗ ꯎꯝꯗꯨꯅ ꯑꯗꯨꯝ ꯊꯝꯃꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯁꯤꯗ ꯍꯤꯌꯥꯏꯔꯦꯜ ꯆꯥꯛ ꯑꯁꯤ ꯅꯥꯀꯟ ꯑꯃꯗ ꯃꯈꯨꯠꯅ ꯈꯟꯗꯨꯅ ꯑꯣꯊꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯍꯪꯂꯤꯕ ꯃꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯞꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯊꯨꯝꯁꯦ ꯌꯥꯝꯅ ꯌꯥꯕ ꯑꯗꯨꯒꯤꯅꯤ꯫ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯏꯟꯖꯥꯡꯁꯦ꯫ ꯃꯃꯥꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯤꯠꯌꯦꯡ ꯊꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯏꯕꯦꯍꯥꯏꯕꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯐꯖꯕ ꯇꯟꯖꯥ ꯑꯃ ꯐꯪꯂꯦ꯫ ꯆꯩꯅꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯍꯦꯛꯇ ꯆꯩꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯥꯎꯅ ꯆꯩꯔꯛꯏ꯫ ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯉꯕꯅꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯆꯨ ꯇꯥꯗꯦꯕ ꯅꯪꯁꯦ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯃꯥꯅ ꯌꯨꯝꯗ ꯀꯔꯤꯃꯠꯇ ꯆꯥꯛ ꯊꯣꯡꯕ ꯏꯟꯖꯥꯡ ꯊꯣꯡꯕ ꯑꯁꯤ ꯇꯥꯛꯂꯛꯇꯕ꯭ꯔꯣ? ꯍꯥ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯏꯆꯥ ꯑꯁꯤ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯦꯗꯅ? ꯍꯪꯒꯠꯇꯨꯅ ꯈꯨꯝꯕꯁꯨ ꯉꯝꯗ ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯅ ꯁꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯁꯣꯏꯅꯤꯡꯕ ꯑꯣꯏꯗꯦ꯫ ꯃꯍꯥꯛꯁꯨ ꯃꯄꯨꯔꯣꯏꯕ ꯑꯁꯤꯕꯨ ꯄꯤꯖꯅꯤꯡꯕꯅꯦ ꯍꯥꯎꯅ꯫ ꯁꯣꯏꯅꯤꯡꯕ ꯂꯥꯅꯤꯡꯕ ꯀꯅꯥ ꯑꯃ ꯂꯩꯕ ꯅꯠꯇꯦ ꯉꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ꯫ ꯏꯕꯦꯍꯥꯏꯕꯤ ꯍꯟꯗꯦ ꯁꯥꯎꯅ ꯑꯁꯨꯃꯛ ꯃꯈꯥ ꯇꯥꯅ ꯆꯩꯔꯤ꯫ ꯃꯃꯧꯗ ꯃꯃꯤꯠ ꯑꯗꯨꯅ ꯐꯩꯅ ꯌꯦꯡꯗꯨꯅ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯋꯥꯈꯜ ꯂꯩꯇꯥꯅ ꯑꯁꯤꯃ ꯇꯧꯒꯦ ꯍꯥꯏꯕ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨꯗ ꯈꯟꯗꯦꯅꯦ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯝꯅ ꯄꯥꯝꯂꯒꯅ ꯅꯄꯥꯝꯗ ꯍꯜꯂꯣ ꯏꯕꯦꯝꯃ꯫ ꯀꯦꯅ ꯃꯧꯅ ꯂꯩꯕ ꯌꯥꯒꯅꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯃꯃꯥꯒꯤ ꯋꯥꯁꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯅ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯁꯣꯏꯔꯦ ꯍꯥꯏꯕ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯃꯥꯅ ꯀꯥ ꯍꯦꯟꯕ ꯋꯥ ꯉꯥꯡꯕ ꯑꯁꯤꯗ ꯇꯥꯅꯤꯡꯕ ꯑꯣꯏꯗ꯭ꯔꯦ꯫ ꯑꯃꯗꯤ ꯃꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯈꯪꯕꯅ ꯃꯍꯥꯛ ꯇꯞꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯁꯥꯎꯔꯤꯕ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯌꯥꯔꯦ ꯇꯣꯛꯑꯣ ꯁꯥꯎꯔꯅꯨ꯫ ꯅꯃꯧꯁꯤꯅ ꯁꯣꯏꯈ꯭ꯔꯦ꯫ ꯃꯥꯁꯨ ꯁꯣꯏꯅꯤꯡꯗꯨꯅ ꯁꯣꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯃꯥꯅ ꯉꯥꯛꯄꯤꯔꯣ꯫ ꯏꯟꯖꯥꯡꯁꯦ ꯑꯃ ꯑꯣꯏꯅ ꯊꯣꯡꯗꯨꯅ ꯆꯥꯔꯁꯤ꯫ ꯀꯌꯥꯝꯕꯨ ꯀꯨꯏꯅꯤ ꯍꯥꯏꯕꯒꯦ? ꯏꯕꯨꯡꯉꯣ, ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯌꯥꯝꯅ ꯆꯪꯉꯛꯀꯅꯨ꯫ ꯇꯥꯅꯤꯡꯗꯦꯀꯣ? ꯌꯦꯡꯉꯨ, ꯅꯪꯁꯨ ꯌꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ? ꯌꯨꯝ ꯑꯁꯤꯗ ꯃꯉꯣꯟꯗ ꯀꯔꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯍꯜꯂꯤ? ꯍꯥ? ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕ ꯅꯠꯇ꯭ꯔꯣ? ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯑꯁꯤ ꯐꯥꯎꯕꯗꯤ ꯃꯥꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯪꯅ ꯍꯥꯎꯅ ꯊꯨꯝꯅ ꯊꯣꯡꯕ ꯃꯌꯥꯏ꯫ ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯏꯕꯦꯍꯥꯏꯕꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯈꯣꯝ ꯑꯃ ꯐꯥꯎꯕ ꯆꯥꯗꯅ ꯃꯍꯥꯛ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯇꯤ ꯃꯅꯦꯝ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯆꯥꯛꯁꯪ ꯑꯗꯨꯗ ꯄꯦꯟꯅ ꯀꯞꯇꯨꯅ ꯂꯩꯖꯍꯧꯏ꯫ ꯀꯞꯆꯕ ꯅꯠꯇꯅ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯑꯁꯤ? ꯑꯗꯨꯅ ꯃꯍꯥꯛ ꯀꯞꯂꯤ꯫ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯃꯈꯣꯜ ꯊꯣꯛꯇ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯍꯤꯌꯥꯏꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯖꯩ꯫ ꯌꯥꯔꯦ ꯀꯞꯄꯨꯅꯨ ꯇꯣꯛꯑꯣ꯫ ꯅꯤꯡꯊꯤꯕꯤ, ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯀꯩꯅꯣ? ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯃꯥꯗꯤ ꯉꯥꯏꯍꯥꯛꯀꯤ ꯄꯉꯥꯡꯗ ꯉꯥꯡꯕꯅꯤ, ꯈꯣꯏꯈꯥ ꯂꯤꯟꯈꯥ ꯊꯥꯕꯗꯤ ꯇꯧꯗꯕꯅꯤ꯫ ꯏꯟꯖꯥꯡꯕꯨ ꯀꯩꯅꯣ? ꯑꯃꯨꯛ ꯊꯣꯡꯉꯒ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯠ, ꯏꯃꯥꯒꯤꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯨꯅ ꯆꯩꯔꯤꯕꯅꯤ꯫ ꯑꯩ ꯈꯪꯉꯤ, ꯏꯃꯥꯅ ꯑꯩꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕ꯫ ꯑꯩ ꯆꯠꯂꯒꯦ ꯌꯨꯝꯗ꯫ ꯑꯩ ꯑꯃꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯗꯨꯅ ꯂꯩꯕꯁꯦ ꯏꯃꯥꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯄꯥ꯫ ꯇꯥꯅꯤꯡꯗꯦꯀꯣ? ꯑꯗꯨꯝꯅ ꯋꯥ ꯍꯥꯏꯒꯅꯨ꯫ ꯏꯃꯥꯅ ꯆꯩꯕꯕꯨ ꯀꯩꯅꯣ? ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯄꯤꯁꯤꯗꯤ꯫ ꯆꯠꯂꯣ ꯍꯧꯒꯠꯂꯣ꯫ ꯏꯟꯖꯥꯡ ꯑꯃ ꯊꯣꯡꯅꯅꯕ ꯇꯧꯔꯁꯤ꯫ ꯃꯇꯝꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯅꯧ ꯅꯧꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯣꯡꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯊꯥꯡꯂꯛꯄ ꯁꯅꯥ ꯀꯣꯔꯤ ꯃꯆꯨ ꯑꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯅꯤ꯫ ꯏꯕꯦꯍꯥꯏꯕꯤ ꯑꯗꯨ ꯂꯩꯀꯥꯏ ꯀꯣꯏꯔꯝꯃꯤ꯫ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯐꯝ, ꯑꯃꯗ ꯑꯃꯨꯛ ꯐꯝ ꯋꯥꯊꯤ ꯋꯥꯆꯣꯏ ꯀꯌꯥ ꯉꯥꯡꯗꯨꯅ ꯇꯥꯡꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯕꯨ ꯂꯦꯝꯅ ꯍꯦꯛ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯑꯃ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯑꯣꯜꯂꯦ, ꯌꯥꯝꯅ ꯍꯣꯡꯂꯦ ꯃꯍꯥꯛ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯧ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯂꯝꯖꯥꯎꯗ ꯐꯝꯗꯨꯅ ꯀꯅꯥꯒꯤ ꯀꯔꯤ ꯑꯁꯣꯏ ꯑꯔꯥꯛ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯁꯣꯏꯕ ꯀꯌా ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯛ ꯌꯦꯡꯗꯨꯅꯅꯦ ꯃꯧ ꯊꯤꯒꯅꯨ꯫ ꯁꯛ ꯐꯖꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ, ꯆꯟꯅꯐꯝ ꯂꯩꯇꯦ꯫ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯂꯥꯛꯂꯕꯗꯤ ꯌꯨꯝ ꯀꯣꯏꯕ ꯍꯩꯕ, ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯇꯧꯒꯗꯕ ꯃꯤ ꯊꯤꯁꯤ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯩꯒꯤ ꯏꯃꯨꯡ ꯑꯗꯣ ꯀꯥꯡ ꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯆꯥꯏꯔꯦ ꯇꯁꯦꯡꯅ꯫ ꯏꯕꯦꯍꯥꯏꯕꯤ ꯃꯍꯥꯛꯅ ꯇꯞꯅ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯃꯗ ꯍꯥꯏꯔꯛꯄ ꯋꯥꯐꯝꯅꯤ꯫ ꯏꯕꯦꯍꯥꯏꯕꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯆꯤꯟ ꯇꯣꯡꯕꯤ ꯃꯧ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯦ ꯅꯨꯄꯤ ꯊꯤꯕꯗ ꯁꯛꯇ ꯈꯛ ꯌꯦꯡꯗꯨꯅ ꯊꯤꯔꯤ꯫ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯍꯣꯡꯕ ꯅꯥꯏꯕꯅꯤ꯫ ꯐꯖꯕꯅ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯒꯦꯗꯣ? ꯊꯛꯁꯤ ꯀꯥꯁꯤ ꯌꯨꯝꯕꯥꯜꯂꯣꯟ ꯆꯨꯝꯕ ꯑꯁꯤꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ꯫ ꯍꯣ ꯑꯗꯨꯅꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯧ ꯁꯛ ꯐꯖꯕꯤꯗꯣ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯆꯥꯔꯝ ꯊꯛꯂꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤ? ꯋꯥ ꯈꯔ ꯉꯥꯡꯉꯦꯗꯅ
ꯑꯩꯁꯦ ꯐꯠꯇꯦ ꯍꯥꯏꯅꯕꯤꯗꯣꯔꯤꯕꯅꯤ ꯏꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯂꯨꯔꯦꯅꯦꯍꯦ ꯅꯣꯏꯕꯣ꯫ ꯂꯣꯏꯕ ꯀꯧꯕ ꯅꯥꯏꯗꯦ ꯋꯥꯔꯤ ꯑꯗꯣ ꯑꯃꯗꯒꯤ ꯑꯃ ꯑꯃꯗꯒꯤ ꯑꯃ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅꯃꯛꯀꯤꯅꯤ ꯉꯥꯡꯅꯔꯤꯕꯁꯤ ꯃꯈꯣꯏꯅ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯔꯨꯖꯕ ꯂꯣꯏꯕꯒ ꯍꯤꯌꯥꯏꯔꯦꯜ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯀꯦ, ꯍꯛꯆꯥꯡ ꯑꯗꯨ ꯏꯅꯝ ꯅꯝꯂꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯁꯝ ꯍꯥꯠꯇꯨꯅ ꯂꯩꯔꯤ꯫ ꯋꯥꯏ ꯇꯥꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄ ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯀ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯁꯥ ꯅꯥꯟꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯤꯡꯅꯔꯞ ꯇꯧꯔꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯔꯨꯗꯣꯏꯅꯣ? ꯅꯨꯃꯤꯠꯁꯨ ꯇꯥꯗꯧꯔꯤ, ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯁꯨ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯕ ꯌꯥꯗ꯭ꯔꯣ? ꯍꯤꯌꯥꯏꯔꯦꯜ ꯍꯥꯠꯂꯝꯕ ꯃꯁꯝ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯁꯝꯆꯦꯠ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯨꯝꯗ ꯁꯨꯝ ꯂꯩꯗꯨꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ, ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯆꯠꯂꯨꯒꯦ, ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯦ ꯅꯨꯄꯤꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯥꯏꯅꯕꯤꯔꯦ, ꯑꯗꯨꯅꯅꯦ ꯏꯇꯥꯎ ꯃꯌꯥꯝꯅ ꯂꯛꯅꯕꯅ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯍꯤꯌꯥꯏꯔꯦꯜ ꯃꯥꯒꯤ ꯋꯥ ꯇꯥꯕꯗ ꯅꯣꯛꯆꯩ, ꯑꯍꯦꯟꯕ ꯑꯃ ꯈꯨꯝꯕ ꯉꯝꯗꯦ, ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯄꯤꯔꯨꯔꯣ, ꯑꯗꯣ ꯄꯪꯊꯦꯡ ꯊꯦꯡꯅꯗꯤ ꯍꯟꯕꯤꯔꯛꯀꯅꯨꯀꯣ, ꯅꯪꯅ ꯌꯨꯝꯗ ꯂꯩꯇꯕꯁꯦ ꯑꯩ ꯋꯥꯈꯜ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯐꯝ ꯑꯃ ꯈꯪꯗꯦꯕ꯫ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯍꯤꯌꯥꯏꯔꯦꯜ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯠꯈ꯭ꯔꯕꯗ ꯌꯨꯝꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯖꯗꯨꯅ ꯂꯩꯍꯧꯏ ꯃꯈꯥ ꯇꯥꯅ꯫ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯦ ꯍꯥꯏꯔꯕꯒꯤ ꯃꯇꯨꯡꯗ ꯏꯕꯦꯍꯥꯏꯕꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦ, ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯐꯝꯃꯦ, ꯑꯗꯨꯒ ꯃꯃꯧꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯋꯥꯏ ꯇꯥꯁꯤꯜꯂꯤꯕ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯀꯔꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯏ, ꯆꯩꯕ ꯌꯥꯕ ꯌꯥꯎꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ, ꯆꯝꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯃ ꯅꯠꯇꯦꯗꯣ꯫ ꯅꯤꯡꯊꯤꯕꯤ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯍꯥꯛ ꯎꯏ, ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯁꯦꯡꯅ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯂꯦ, ꯆꯠꯂꯣ ꯌꯦꯡꯉꯛꯀꯅꯨ ꯍꯥꯏꯕꯁꯨ ꯉꯝꯗ, ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯇꯁꯦꯡꯅ, ꯇꯨꯃꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯇꯣꯝꯇ꯫ ꯀꯩꯅꯣ ꯈꯪꯗꯦ, ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯌꯦꯕ, ꯉꯥꯎꯕ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯑꯩꯁꯦ ꯅꯪꯅ ꯇꯁꯦꯡꯅ ꯅꯨꯡꯗꯤ ꯅꯨꯡꯁꯤꯗꯕ ꯑꯣꯏꯔꯦꯀꯣ꯫ ꯍꯦ ꯀꯔꯤꯅꯣ ꯋꯥꯏ ꯁꯤꯠꯄꯕꯨ ꯄꯨꯡ ꯀꯌꯥ ꯂꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥ? ꯑꯗꯨꯗ ꯑꯃꯨꯛ ꯃꯪꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯕꯛ ꯑꯃ ꯇꯧꯕꯗ ꯈꯣꯏꯖꯪꯅ ꯇꯧ ꯍꯥꯏꯕꯁꯤ ꯌꯥꯗꯦꯅꯦꯀꯣ ꯅꯪꯁꯦ꯫ ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯉꯤ ꯃꯅꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ, ꯑꯗꯨꯅ ꯂꯦꯡꯖꯨꯝ ꯑꯅꯤ ꯑꯗꯨ ꯁꯠ ꯏꯟꯈꯠꯂꯦ, ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯇꯧꯏ, ꯑꯇꯥꯅ ꯆꯩꯔꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯏꯕꯦꯍꯥꯏꯕꯤ ꯃꯃꯧꯗ ꯋꯥ ꯈꯔ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ, ꯃꯅꯦꯝꯒꯤ ꯃꯇꯧꯗ ꯄꯦꯟꯗꯕꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯦꯗꯣ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯍꯧꯈꯤꯕ, ꯑꯗꯨꯅ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯞꯇꯥ ꯑꯁꯤꯗ ꯃꯅꯦꯝ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯌꯦꯡꯁꯤꯟꯕ ꯑꯁꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯌꯥꯝꯅ ꯍꯦꯜꯂꯛꯂꯦ꯫ ꯌꯨꯝꯗ ꯍꯟꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯇꯁꯦꯡꯅ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯦꯗꯣ꯫ ꯑꯌꯨꯛ ꯑꯃꯅꯤ ꯉꯁꯤꯗꯤ, ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯤꯕꯤ ꯃꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯐꯖꯕ ꯐꯤ ꯁꯦꯠꯇꯨꯅ, ꯀꯨꯏꯔꯦ ꯆꯥꯛ ꯆꯥꯗꯕ ꯑꯄꯣꯛꯄꯤ ꯃꯃꯥꯒ, ꯑꯗꯨꯅ ꯃꯍꯥꯛ ꯆꯥꯛꯁꯨ ꯆꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯉꯟꯅ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯦ꯫ ꯍꯤꯌꯥꯏꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯣꯏꯁꯤꯟꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯤ ꯑꯗꯨꯃꯛ ꯆꯠꯂꯣꯀꯣ, ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯤ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯣ, ꯄꯪꯊꯦꯡ ꯊꯦꯡꯅ ꯂꯩꯔꯛꯀꯅꯨ, ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯑꯗꯨꯃꯗꯤ ꯑꯩꯅ ꯇꯧꯕꯤꯔꯝꯃꯒꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥ ꯑꯁꯤꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯄꯣꯛꯆꯩ, ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯉꯟꯅ ꯍꯜꯂꯛꯀꯦ ꯅꯨꯄꯥ, ꯅꯪ ꯏꯃꯥꯗ ꯅꯤꯡꯊꯤꯅ ꯑꯩꯕꯨ ꯁꯥꯎꯗꯅꯕ ꯃꯑꯣꯡꯗ ꯍꯥꯏꯕꯤꯔꯝꯃꯨꯀꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯍꯜꯂꯛꯄꯗ ꯏꯃꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯆꯩꯔꯅꯤ꯫ ꯆꯩꯔꯣꯏ ꯆꯩꯔꯣꯏ, ꯃꯔꯝ ꯆꯥꯗꯅ ꯆꯩꯔꯕꯗꯤ ꯃꯥ ꯑꯩꯒ ꯑꯣꯏꯅ ꯈꯠꯅꯗꯣꯏꯕ, ꯂꯥꯎ ꯂꯥꯎ ꯆꯠꯅꯅꯕ ꯇꯧꯔꯣ ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯕꯦꯍꯥꯏꯕꯤ ꯃꯃꯧꯅ ꯐꯤ ꯐꯖꯕ ꯁꯦꯠꯇꯨꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ, ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯏꯃꯧ ꯏꯕꯦꯝꯃ ꯅꯤꯡꯊꯤꯕꯤ ꯅꯪꯕꯣ? ꯆꯠꯀꯅꯤ ꯈꯣꯠꯀꯅꯤꯒ ꯑꯃꯠꯇ ꯍꯥꯏꯕ ꯅꯠꯇꯦ, ꯑꯅꯤꯡ ꯑꯅꯤꯡꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯦ, ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯌꯥꯎꯍꯟꯗꯦ꯫ ꯑꯣ ꯇꯧꯔꯣ ꯇꯧꯔꯣ ꯅꯣꯏ ꯅꯣꯏ ꯑꯄꯥꯝꯕꯗꯣ, ꯑꯩꯗꯤꯅꯦ ꯀꯩꯁꯨ ꯍꯥꯏꯖꯔꯔꯣꯏ, ꯑꯩꯅ ꯋꯥ ꯈꯔ ꯉꯥꯡꯕꯗ ꯑꯩꯁꯦ ꯐꯠꯇꯕꯤ ꯇꯥꯒꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯍꯤꯌꯥꯏꯔꯦꯜ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯌꯥꯔꯦꯗ ꯏꯃꯥ, ꯃꯤ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯆꯕ ꯑꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ, ꯃꯤꯅ ꯆꯠꯂꯝꯗꯥꯏꯗ ꯑꯁꯨꯝꯅ ꯉꯥꯡꯕ ꯑꯁꯤꯗꯤ ꯅꯆꯥ ꯑꯩ ꯄꯥꯝꯖꯗꯦꯀꯣ꯫ ꯃꯃꯥꯗ ꯑꯁꯨꯝꯅ ꯈꯨꯝꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ, ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯣ ꯅꯪꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯌꯥꯔꯤꯉꯩ ꯑꯁꯤꯗ ꯅꯤꯡꯊꯤꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯨꯞꯁꯤꯟꯗꯨꯅ ꯁꯥꯎꯅꯗꯨꯅ ꯆꯤꯟ ꯈꯨꯝꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯩꯍꯧꯔꯤ꯫ ꯏꯕꯦꯍꯥꯏꯕꯤ ꯃꯆꯥꯗ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯄꯦꯟꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯅ ꯅꯪꯕు ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄ ꯑꯁꯤꯒꯤ ꯃꯍꯩꯔꯣ, ꯅꯪꯅ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ? ꯐꯩ ꯐꯩ ꯆꯪꯉꯨ ꯆꯪꯉꯨ, ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯂꯩꯇꯦꯗ꯫
Mamana warongna hairakpa asida hiyairal matomta nungaitaba amadi pokjai. Dubu khara khanghandabadi yade haiba ama khanduna asumna haijai amu pumnamak adubu lotuna saurangnaba khonjelda. Imana haiba yau haiba imagi makhada adum layo haibadudi kanana yagani haibagi. Ima, aikoi sipikta pikliba angang natri. Adunani, ngasi aina imada chin khumlibasi. Pamde haidunaba namabu thina thina tauba kanana hunagi. Imana pamdrabasu aina mabu yamna nushi. Aduna, imana mangonda thina thina taubado ayam nuaiti. Ibe haibi khantharuba matamda masana tauriba asi yamna soire haibadi masu khangi. Adubu karibudi hairugani mahakna. Machana mabu themlakpa asi mahak tade ahoina dum hena saujilli. Nangna nangi thawai makni khaliba nangi nupi asigi michang adumak lepkani. Nama aibu inthoktuna thamgani hairabadi phari. Nakhoi ani tongana char. Aisu idomta charage. Ibungo, nang nupi asiga nungaina leiro. Thamoida chaina piredo handakte mamana hairakliba wahai asidi. Aduna hiyairel mapi ira chenna mamada yengna tanikdaba khonjelda khommi. Kaino ngasi nacha aingonda ima nangna haiba mayamdubo. Ai ngamoi ima. Nang adumna haigano. Ai mabu yam nushi. Ngasi nacha aina thauna leina hingba ngamlibase. Ima nangi thawjadagini. Ai tongan jaba ngamoi ima. Adudi nang aingonda wayamda ngangano. Khangedana. Aina ngangada na chin khungano. Aina hana haidro asi thokani haina. Aina haiba wa adu matam aduda. Nangna taramlabadi nang asumna tawramloini he. Ibe haibi machada asi haiduna imungda sauna jamki. Hiyairel mangola duda uyung amagumna leptuna lehawi. Karino kanagino mahakna hoji lepkadawriba. Mamana su hende matuna su tade haibaduni. Kaisu laitana tawkham he khanghandredu. Somdana ayuk adumagi harau mama macha anidu chak chaminakre. Aduga ngaihak potharami. Ngaihak pothaba aduda ningthibi mama thabada wariwa khongpumnamak sit nanba makhai lirami. Amata chithadana tamlaklami. Machagi wa mayam adu tabada yamna saungningi thaba adubu machagi magun ningthina khangba amadi. Cha asina mana haiba lauda ngamni haiduna chatkiba asida mahak wa ngangde. Adubu machada yengduna tapna asumna hairaklamni. Aina nupa aduda leiganu haidro si thokani haidana. Kari sari haujikti ha kari sarageba. Yaruye nang anam yamna kali. Mama aina haiba laudeba nang. Ningthibi chinbala nidu chingduna nokfetama noktaba yade matagum noktuna asumna haidai mamada yengduna. Hoida ima. Aina imana haiba laudabagini. Bu aisu aini. Matam khara sumag yengbugi wani. Adubu sum henjin bataragadi aisa kanano haibado. Khangan badabani. Aisu lekai mamangda khatnabado. Lekai kumai oinaduna tokani haiduna tumina laithokpani. Machagi wahai adu tabada thaba mamit anidu lauthoktuna machada yengi. Aduga nokmi tapna. Ngangjal sarisi yungni masaksiga. Oiroidaba wayamna ngangi. Yenguda ima. Naja aisu haragi nupi nate. Ainaga sunju manjuna duna kyam kuina legani haibage. Mama maja anidu punna lairabada afaba phataba kaya amagi wari sane. Mama nungsidrabasu. Mayabudi yamna nungsijabani. Aduna nokmi thabana tapna hairai. Macha nupanaga marol ama phariba siga mamana marol ama phatrib. Karigino khangdini. Mamagi magul lobam thoktro macha se. Adugi machet ama phaw lawdi. Karam tawbunu khangdini mase. Ningthibi mamana hairibadu taraduna. Mingondadi yam phai nemdu. Aingonda khaktani mahakna phatrise. Aisu kai haiduno khangdi. Pharuge haina phatribani magise. Uda thawinki tawini. Aisu horendi hekta phatabi hauradabani ima. Yumnak sagai onduna yum amagi mau oirabadi. Yum aduda ngamnanaba hingadabani. Phagera pharoira. Nangi aroiba nangi nupa mayum aduna oigadawribani. Aduna ibema imagi wadi nang ngamnanaba taw. Napamda toina lakanu. Macha ningol singna mapamda toina lakpase kaya afaba oide hainabani. Kaigi minasu phana sonadabani. Masi khangna nang chanu. Imana khangi. Ichana su hena gyan taramlani haiba. Wari watai ama kari ama tawringai haukiba matamdi khanghaude. Aduna numidang wairam. Numitna chingya talakpa sanakori machu oirakpa adwai haibadu oirakle. Aduna ningthibi mayumda halakle. Aduga thabak pumba tawi. Mana halakpa matamda magi nupa adu ngasidi leiramde. Adubu thoina phataba ama khande. Ibe haibi mamauda wa machet amata hairamde tumin leirame. Asumna haujikti numidangi chak thongba haurami. Adubu thazadana nakal amada ngasidi hiyairel matau singa khulgi lampak machi amada phamduna wanglai yu ayakpa adubu thaktuna ngauduna wathi wachoi kaya ama ngangduna leirame.
ꯌꯨ ꯍꯥꯏꯕ ꯑꯁꯤꯕꯨ ꯊꯛꯂꯕꯗꯤ ꯑꯀꯤꯕ ꯄꯨꯝꯕ ꯄꯣꯛꯇꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯤꯁꯥꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯋꯥꯀꯣꯏ ꯉꯥꯡꯅꯔꯤꯕꯗꯨꯗ ꯋꯥꯀꯥꯏꯁꯨ ꯌꯥꯎꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯊꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯏꯔꯦꯜ ꯌꯨ ꯇꯁꯦꯡꯅ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯦ꯫ ꯉꯁꯤ ꯐꯥꯎꯕ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯇꯧꯔꯝꯗꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯧꯔꯦ꯫ ꯂꯝꯕꯤ ꯑꯗꯨꯗ ꯃꯇꯥꯎ ꯑꯅꯤꯅ ꯉꯥꯛꯄꯤꯗꯨꯅ ꯆꯠꯂꯦ꯫ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯔꯣꯜ ꯑꯗꯨ ꯐꯩꯔꯤ ꯐꯩꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯩ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯕꯅꯣ ꯈꯪꯗꯦ꯫ ꯏꯃꯥꯅ ꯃꯥꯕꯨ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯩ ꯌꯥꯝ ꯋꯥꯔꯧꯏ, ꯑꯩ ꯌꯥꯝ ꯋꯥꯔꯧꯏ ꯍꯥꯏꯁꯤꯅꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯇꯥꯎ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯊꯦꯝꯃꯤ: ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯁꯥꯎꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯦ? ꯈꯔ ꯂꯩꯔ ꯃꯥꯁꯨ ꯑꯗꯨꯝ ꯐꯈ꯭ꯔꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯅꯦ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯇꯥꯎ ꯑꯅꯤꯅ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯊꯤꯜꯂꯝꯃꯤ꯫ ꯅꯣꯡꯃꯇ ꯎꯗꯕ ꯃꯆꯥꯒꯤ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯏꯕꯦꯍꯥꯏꯕꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯅꯣꯡꯃꯇ ꯑꯁꯤꯒꯨꯝꯕ ꯃꯆꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯃꯍꯥꯛ ꯎꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯄꯨꯝꯕ ꯃꯆꯥꯗ ꯇꯥꯏꯅꯗꯅ ꯃꯃꯧ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯝꯃꯤ꯫ ꯃꯃꯧꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ: ꯏꯃꯥ, ꯅꯆꯥ ꯑꯩꯁꯦ ꯉꯁꯤꯗꯤ ꯉꯥꯎꯔꯦ ꯏꯃꯥ, ꯏꯃꯥ ꯅꯆꯥ ꯉꯥꯎꯔꯦ꯫ ꯑꯩꯕꯨ ꯁꯥꯎꯕꯤꯒꯅꯨꯀꯣ ꯏꯃꯥ, ꯅꯆꯥ ꯉꯥꯎꯔꯦ, ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯖꯤꯜ ꯑꯗꯨ ꯀꯥꯟꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯨꯁꯤꯟꯒꯦ ꯃꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯅ ꯆꯦꯟꯁꯤꯟꯗꯨꯅ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯒ ꯉꯥꯛꯄꯤꯔꯛꯄ ꯑꯁꯤꯗ ꯍꯤꯌꯥꯏꯔꯦꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ: ꯑꯩꯒꯤ ꯅꯨꯄꯤꯅꯒ ꯉꯥꯛꯄꯤꯔꯤꯕ? ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯩ, ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯀꯥꯟꯅꯈ꯭ꯔꯦ꯫ ꯌꯥꯔꯦ ꯕꯥ, ꯇꯨꯃꯤꯟ ꯂꯩꯕꯤꯌꯨ꯫ ꯆꯥꯛ ꯂꯣꯏꯖꯔꯦ, ꯆꯥꯛ ꯈꯔ ꯆꯥꯕꯤꯔꯣ, ꯅꯠꯇ꯭ꯔꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯣꯏ ꯅꯨꯄꯥ꯫ ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯅ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯥꯏꯔꯛꯄ ꯑꯗꯨꯕꯨ ꯇꯥꯔꯗꯨꯅ ꯍꯤꯌꯥꯏꯔꯦꯜꯅ ꯇꯞꯅ ꯈꯨꯝꯂꯛꯏ: ꯅꯨꯄꯤ, ꯅꯪ ꯑꯩꯕꯨ ꯁꯥꯎ, ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯣꯏ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯑꯗꯨꯅ ꯑꯩ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯩ ꯉꯁꯤꯗꯤ ꯆꯔꯥ ꯍꯦꯟꯒꯦ, ꯑꯩ ꯆꯔꯥ ꯍꯦꯜꯂꯒꯦ ꯅꯨꯄꯤ꯫ ꯀꯩꯒꯤ ꯄꯦꯟꯗ꯭ꯔꯤꯕꯅꯣ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯌꯥꯔꯦꯁꯦ, ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯣ, ꯍꯧꯖꯤꯛꯁꯦ ꯊꯦꯡꯉꯕꯅꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯄꯨ ꯈꯔ ꯏꯟꯊꯣꯛꯇꯨꯅ ꯑꯋꯥꯡꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ? ꯀꯩꯒꯤꯅꯣ ꯃꯥꯅ ꯅꯪ ꯄꯥꯝꯗ꯭ꯔꯤꯁꯦ? ꯋꯥꯍꯩ ꯈꯔ ꯑꯁꯤ ꯃꯃꯥꯅ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯏꯟꯁꯤꯟꯕ ꯃꯥꯜꯂꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯇꯞꯅ ꯋꯥ ꯀꯥꯏꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯤ: ꯌꯥꯔꯦꯁꯦ, ꯇꯣꯛꯑꯣꯕ, ꯏꯃꯥꯅ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯤꯡꯊꯤꯅ ꯐꯃꯨꯡꯗ ꯄꯣꯊꯥꯕꯤꯔꯣꯕ꯫ ꯍꯤꯌꯥꯏꯔꯦꯜ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯍꯦꯟꯈꯤꯕꯅ ꯍꯣꯏꯃꯥꯏ ꯍꯥꯏꯗ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯃꯍꯥꯛꯄꯨ ꯐꯝ ꯅꯤꯡꯊꯤꯅ ꯊꯥꯗꯨꯅ ꯍꯤꯞꯍꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯆꯥꯅ ꯉꯥꯎꯗꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥ ꯃꯈꯩꯕꯨ ꯇꯥꯍꯧꯕ ꯑꯣꯏꯕꯅ ꯏꯕꯦꯍꯥꯏꯕꯤ ꯁꯥꯎꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯃꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ: ꯍꯦ ꯇꯧꯉꯝꯕꯤ, ꯅꯪꯅ ꯉꯝꯕꯁꯦ ꯉꯝꯃꯤꯗꯀꯣ꯫ ꯅꯣꯡꯃꯗ ꯌꯨ ꯊꯛꯇꯕ ꯑꯩꯒꯤ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯃꯈꯣꯡ ꯐꯥꯎꯕ ꯊꯥꯡꯕ ꯉꯝꯗꯗꯨꯅ ꯂꯥꯛꯂꯦꯗꯅ꯫ ꯃꯁꯦ ꯅꯪꯅ ꯏꯟꯁꯤꯟꯕꯗꯒꯤ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ, ꯑꯩ ꯈꯪꯉꯤ꯫ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯡꯍꯜꯂꯕꯅꯤ꯫ ꯃꯥꯡꯍꯟꯕ ꯈꯛꯇꯁꯨ ꯅꯠꯇꯦ, ꯁꯨꯝꯕ ꯑꯃꯁꯨ ꯌꯥꯎꯔꯕꯅꯦ꯫ ꯅꯨꯄꯤꯅ ꯉꯝꯕ ꯍꯥꯏꯕꯗꯣ ꯉꯝꯂꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯤꯡꯊꯤꯕꯤ ꯃꯅꯦꯝꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯁꯥꯎꯅ ꯅꯍꯥꯟꯈꯩ ꯐꯥꯊꯗꯨꯅ ꯊꯝꯕ ꯑꯗꯨ ꯍꯨꯝꯖꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛ ꯈꯨꯝꯂꯛꯏ: ꯍꯣ ꯀꯔꯤꯅꯣ? ꯑꯩꯁꯨ ꯈꯥꯡꯒꯦ ꯌꯥꯎꯅ ꯈꯥꯡꯕꯅꯤ꯫ ꯏꯃꯥ, ꯅꯪꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯀꯔꯝꯅ ꯌꯨ ꯊꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯣꯔꯤꯕꯒꯦ? ꯑꯝꯇ ꯈꯜꯂꯣ꯫ ꯇꯥꯏꯅꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯪꯇꯥꯏꯗꯁꯨ ꯇꯥꯏꯅꯕꯤꯔꯛꯀꯅꯨ꯫ ꯑꯩꯁꯨ ꯆꯤꯟ ꯄꯥꯜꯂꯦ꯫ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯏꯃꯤꯠ ꯑꯁꯤꯅ ꯎꯔꯤ, ꯅꯥ ꯑꯁꯤꯅ ꯇꯥꯔꯤꯌꯦ꯫ ꯃꯃꯧꯅ ꯃꯍꯥꯛꯀꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯛꯄ ꯑꯁꯤꯗ ꯏꯕꯦꯍꯥꯏꯕꯤ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕꯒꯨꯝ ꯊꯣꯛꯂꯦ꯫ ꯍꯦꯟꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯥꯎꯕ ꯑꯗꯨꯅ ꯍꯦꯟꯗꯨꯅ ꯁꯤꯡ ꯈꯔ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨ ꯂꯧꯗꯨꯅ ꯃꯃꯧꯒꯤ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯤ꯫ ꯃꯅꯦꯝꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯅꯤꯡꯊꯤꯕꯤ ꯃꯈꯥ ꯇꯥꯅ ꯃꯆꯤꯟꯁꯨ ꯈꯨꯝꯕ ꯉꯝꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯒꯨꯝꯅ ꯃꯃꯧꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯥꯗꯧꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛꯇꯤ? ꯍꯦ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯔꯗꯅ꯫ ꯍꯣ ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯀꯥꯏ ꯈꯪꯗꯕ ꯃꯤꯁꯦ ꯑꯩꯗꯤ ꯊꯦꯡꯅꯖꯗ꯭ꯔꯤ꯫ ꯑꯩ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯅ ꯏꯄꯥꯝꯗ ꯍꯜꯂꯅꯤ꯫ ꯅꯪꯗꯤ ꯅꯃꯥꯏ ꯑꯗꯣ ꯏꯀꯥꯏ ꯈꯪꯗꯕꯅꯤꯅ ꯌꯨꯝ ꯑꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯕ ꯉꯝꯃꯤꯗꯀꯣ꯫ ꯅꯤꯡꯊꯤꯕꯤ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯐꯠꯇꯅꯕ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ?
Ima nang na ibo asuk yamna nungsidribase. Nungsidaba aigi imabu thadokduna laklabasu imagumbi ama phangge haiduna kayagi matik haraujariba. Adugadi ima taningde kapirakanu swaida. Nangna ibu nungsidabasune aidi ibema nangse nungside khangedana. Aduna ne nayum chakro. Aisu aigi ijagi ikhujabi imawo mathiduna leijahoragi. Mapok asigi aina nangbu imawoina harau leminaba haibadudine oiraroi khangedana oiraroi. Fare adudi ima nangna aibu asuk hapne yum asida lehaningdrabadi ai hojimo yumda chakani. Adubu ima aibu kawba mohda lakana. Aina heklandaba makta oirabadi aina phangliba machak asidagi tadana ima nangsu phangbo oyo. Ningthibi wahai khara sikaptuna haiduna maha kuina leitharamda numidangni haiba kauthoktuna mayumda hankhirami. Adubu ngasaidagi tawriba ngangnariba mayam asi hiyairel mahakti karisu khangba natte. Mamongna kaptuna chatkiba adu chatkino haiduna khambusu tawde. Nokmi tawna mahakki aningba pumba thunglagani haiduna leihori. Haujikti yum asidagi chakrabanina aigi apamba aningba pumba tawba yarani. Icha nupadi aina haiba soidana yagani. Masigi nupise karigino khangde aidi pamde. Nahan sigumba kaya ase thoktanaba nupi ase thiganu haibani. Yadeba aigi icha asina. Amamba marak atuda kaptuna sumlakpana haujikti ningthibi mayum yauri. Tan kaina kumginong mahakso numidang aduda kanne hekta churame. Mamang thong adubu thinduna ningthibi imungda leiriba mamabu tananaba mawungda kauri. Ima, thong hango ima, tabro ima, nachane thong semta hango ba ima. Thaba machagi khonjel na mahakpu kaurakpa adubu taraduna mamang thong adubu hanglai. Macha oiramba asida pakhatuna asumna hairame. Haima, kaidore? Ha, icha kaidorage? Karigino numidang aside chana lakisibo. Nongsisu loina chotni. Iya nubaga khatnarabro nangbo. Ningthibi mamana hairibadu tade gorong imungda changi. Mahaki kada aduga fi akangba ama hongi. Aduga phamung mache aduda git phamthaduna kaptuna leirame. Machana kaptuna leiriba aduda thaba nungaite tasengna. Male masida leiriba mama oibi kana amana machana kaptuna leiba matamda nungaiba haunade. Aduna mahal machagi manak nakna famduna asumna hairame. Ichagi bukari watpage ima leiridana kapkano. Ima da hayo icha kaidorage. Nangna kaptuna leibase ima nungaite. Hiyairel mahakna icha da phuribra hayo. Hayo se kapana kaisu kanaro. Bema hairo ne nangbo. Ningthibi mama da yengduna kaptuna khumi. Aise ima na haiba ilamadi asumna tawram loidabani. Ima na chayo wai. Ai matam khare yumsida lengdana leirage. Aina mogi yumda leibada makoida awaba polum mama oire ima. Nachabo yumsida leihanbiyo. Ima aibu yumasida leiba yaroi haiduna haibiganu ko ima. Thaba machagi makokta nungsina nan thabiduna tapna asumna themjinjai. Kaino ichana hairibadubo. Yumase ichagini. Ichana leiningba matam adu phawba leyo. Ima kaisu hairoini he. Adubu karigino ichana khatnaduna yumasida laklibasibo. Ichagi mama ai leiringaida makoini hekta tawningba tawba yabro. Ningthibi mamada mane mahang otpa naiba tawkiba mayamadu tammi. Nongmada machada khupakna set phawba thakhidribani adubu ngasi machagi pausi tabada yamna sawningba haibadu oirame. Aduna sauna asumna hairame. Aisu karisu khanda mamawni waraksani haiduna khanduna aduma ngasi phawba phathaduna wa ngangdana leirakpani. Adubu magisidi yamna hele. Makoina kari henbage ichana yumasida leiningba matam adu phawba leyo. Nane maduna lanba haibadu oibana. Ichagi khongda turadriba phawba nang yumaduda khongun taba yaroi. Imana hairibasini ichana ne khongun taba yaroi. Asumna makoisu phireb ama lepkhirame. Thangnaba numitta tumba haugalakpa matamda oiramliba tawramliba mayam asida hiyairel yamna sawningले amadi amuksu yamna nungaitaba haibadu oirame. Aduna mamada pendaba mityeng ama yeng warona asumna haijarame. Ima aigi ima makna asigumba thawng ase tawgani haibadi aina khande. Adubu ima na ngasi tawribase masidi tasengna phattaba yamna hangoiba mi mana tawgadaba thabakni. Ngana namauga aiga setna khainanaba kaya ama tawrabasu matai manawa moibagi thamoida kikiba sakudaba kisi asidi. Ima nangna kaidonungda thatatpa ngamla. Aduga aidi ningthibi nataba nupi ama phawba punsi asida hanna yengoi. Mikub asida phawba machana mamaugi michang changduna mangonda onsinduna ngangba asida ibe haibi hena sawningba adu hinkalaklammi. Fare nangna nama aibu thawoina adumna hairabanina kanana ngamge haibado yengnarasi. Adu
ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯒꯤ ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ꯫ ꯏꯕꯦꯍꯥꯏꯕꯤ ꯐꯠꯇꯕꯤ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯍꯤꯌꯥꯏꯔꯦꯜ ꯑꯁꯤꯕꯨ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯕ ꯑꯃꯒꯨꯝꯅ ꯃꯤꯠꯌꯦꯡ ꯌꯦꯡꯈꯤꯔꯝꯃꯤ꯫ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯇꯨꯡꯑꯣꯏꯅꯅ ꯊꯝꯂꯗꯨꯅ ꯍꯤꯌꯥꯏꯔꯦꯜ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕ ꯑꯁꯤꯗ ꯃꯁꯥꯕꯤ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯦ꯫ ꯅꯤꯡꯊꯤꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯤ ꯊꯕꯥ ꯃꯌꯥꯅꯨꯄꯥ ꯑꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯄꯗꯨꯕꯨ ꯎꯕꯗ ꯃꯣꯃꯣꯟ ꯇꯧꯖꯩ꯫ ꯈꯪꯉꯤ ꯃꯌꯥ ꯑꯁꯤꯅ ꯃꯆꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ, ꯑꯃꯗꯤ ꯃꯍꯥꯛꯅꯁꯨ ꯃꯌꯥꯅꯨꯄꯥ ꯑꯁꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯁꯨꯝ ꯆꯪꯂꯛꯄꯅ ꯍꯤꯌꯥꯏꯔꯦꯜ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯂꯔꯦ꯫ ꯃꯌꯥꯅꯨꯄꯥ ꯃꯥꯕꯨ ꯌꯦꯡꯗꯨꯅ "ꯑꯣꯂꯥꯎ, ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯂꯩꯔꯤꯕ ꯐꯤꯗꯥ ꯑꯁꯤꯗ ꯐꯝꯃꯨ"꯫ ꯃꯌꯥꯅꯨꯄꯥꯗ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯍꯩ ꯅꯤꯡꯊꯤꯕꯤ, ꯇꯥꯕ꯭ꯔꯣ? ꯏꯕꯨꯡꯉꯣ ꯂꯥꯛꯏꯅꯦꯍꯦ, ꯏꯁꯤꯡ ꯄꯨꯊꯣꯔꯛꯎ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯅꯤ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" ꯅꯤꯡꯊꯤꯕꯤ ꯍꯔꯥꯎꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯔꯛꯏ, ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯔꯦꯜꯅ ꯏꯁꯤꯡ ꯑꯗꯨ ꯒꯨꯔꯨ ꯒꯨꯔꯨ ꯍꯦꯛꯇ ꯊꯛꯆꯤꯜꯂꯤ, ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯀꯩꯅꯣ, ꯑꯌꯨꯛꯇ ꯅꯈꯣꯏꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯣ? ꯑꯩꯗꯤ ꯀꯣꯛ ꯉꯥꯎꯔꯦ꯫ ꯂꯥꯛꯑꯣ, ꯑꯩꯒ ꯌꯨꯝꯗ ꯍꯜꯂꯁꯦ꯫ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯒꯅꯨ꯫ ꯃꯤ ꯃꯃꯥꯡꯗ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩ ꯅꯤꯡꯊꯤꯕꯤ." ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯌꯥꯋꯥ ꯍꯩꯗꯦ, ꯄꯥꯝꯃꯨꯕꯤ ꯃꯍꯥꯛꯅ ꯍꯤꯛꯇꯣꯛꯄ ꯉꯝꯗꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯄꯥꯈꯨꯝ ꯄꯤꯅꯤꯡꯗꯦꯗꯣ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯒꯨꯟ ꯈꯪꯕ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯊꯕꯥꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯪ ꯑꯩꯈꯣꯏꯕꯨ ꯁꯥꯎꯒꯅꯨ, ꯋꯥꯔꯧꯒꯅꯨ꯫ ꯌꯦꯡꯉꯣꯏ, ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ꯫ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯅꯃꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯀꯔꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯕ꯫ ꯑꯗꯨꯅꯅꯦ, ꯅꯃꯥꯗꯨꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯤꯡꯊꯤꯕꯤ ꯑꯁꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯔꯁꯅꯨ꯫ ꯏꯆꯥ ꯁꯣꯛꯂꯕꯗ ꯃꯃꯥ ꯑꯩꯅ ꯌꯦꯡꯕ ꯏꯃꯥ ꯉꯝꯗꯦ꯫ ꯏꯌꯥꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯗꯨꯕꯨꯅꯦ ꯃꯇꯝ ꯈꯔꯗꯤ ꯄꯨꯟꯅ ꯈꯥꯡꯃꯤꯟꯅꯔꯁꯤ." ꯃꯃꯥ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯊꯕꯥꯒꯤ ꯋꯥ ꯑꯁꯤꯗ ꯂꯥꯏꯊꯣꯛꯅ ꯀꯛꯄ ꯉꯝꯗꯦ꯫ ꯈꯨꯝꯐꯝ ꯈꯪꯗꯦ ꯇꯁꯦꯡꯅ ꯍꯤꯌꯥꯏꯔꯦꯜ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯇꯞꯅ ꯍꯥꯏꯖꯔꯛꯏ, ꯊꯕꯥꯗ ꯇꯇꯨ ꯇꯇꯨ ꯌꯦꯡꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃ ꯎꯠꯇꯨꯅ꯫ "ꯆꯨꯝꯃꯤ ꯏꯃꯥ, ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯣ꯫ ꯑꯩ ꯅꯤꯡꯊꯤꯕꯤꯒ ꯂꯥꯞꯅꯕ ꯉꯝꯃꯣꯏ꯫ ꯏꯃꯥ, ꯃꯇꯨꯡꯗ ꯏꯃꯥꯗ ꯇꯧꯗꯅꯕ ꯑꯩ ꯍꯥꯏꯒꯦ꯫ ꯉꯁꯤ ꯑꯩꯅ ꯂꯥꯛꯏꯉꯩ ꯑꯁꯤꯗ ꯃꯥꯕꯨ ꯌꯨꯝꯗ ꯄꯨꯖꯈꯤꯒꯦ ꯏꯃꯥ." "ꯏꯃꯥꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯇꯥꯍꯟꯒꯅꯨ ꯏꯕꯨꯡꯉꯣ꯫ ꯅꯪꯒꯤ ꯅꯃꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯣꯏꯕꯗꯨꯕꯨ ꯁꯦꯝꯗꯣꯛꯇꯨꯅ ꯏꯆꯥ ꯑꯁꯤꯕꯨ ꯂꯧꯕ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯑꯣ꯫ ꯑꯗꯨꯀꯥꯟꯗ ꯏꯆꯥ ꯑꯁꯤ ꯄꯤꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯄꯤꯕ ꯉꯝꯂꯣꯏ꯫ ꯂꯥꯏꯕꯛ ꯊꯤꯗꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯑꯁꯣꯛ ꯑꯄꯟ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯦ ꯍꯥꯏꯅ ꯈꯜꯂꯨ, ꯀꯅꯥꯅ ꯃꯗꯨꯒꯤ ꯇꯦꯛꯆꯥꯛ ꯄꯨꯒꯅꯤ? ꯐꯔꯦ ꯐꯔꯦ, ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯊꯥꯞꯅ ꯊꯝꯂꯒ ꯅꯪꯅꯦ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯨ." ꯑꯁꯨꯝꯅ ꯍꯤꯌꯥꯏꯔꯦꯜ ꯃꯐꯝ ꯑꯁꯤꯗ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯄꯥꯝꯕꯩ ꯂꯩꯇꯦ ꯍꯤꯌꯥꯏꯔꯦꯜ ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯄꯨꯔꯛꯅꯕ, ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ, ꯑꯗꯨꯒ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯍꯥꯏꯕꯤ ꯉꯁꯤꯗꯤ ꯃꯆꯥꯒꯤ ꯁꯛꯐꯝ ꯑꯃꯗꯤ ꯇꯧꯐꯝ ꯈꯪꯗꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯦ꯫ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ, ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯂꯩꯍꯧꯔꯕꯅꯤ." "ꯍꯩꯃꯥ, ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯕ ꯅꯪꯕꯨ? ꯏꯃꯪ-ꯃꯛꯏꯗ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯁꯛꯇꯝ ꯑꯁꯦ." ꯍꯤꯌꯥꯏꯔꯦꯜ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯈꯨꯝꯃꯤ꯫ "ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ." "ꯏꯃꯥ, ꯅꯪ ꯑꯝꯇ ꯈꯟꯊꯧ꯫ ꯅꯤꯡꯊꯤꯕꯤꯗꯨ ꯃꯌꯨꯝꯗ ꯏꯃꯥꯅ ꯆꯠꯇꯨꯅ ꯂꯧꯕꯤꯔꯨꯆꯣ꯫ ꯃꯥ ꯂꯩꯇꯕ ꯌꯨꯝ ꯑꯁꯦ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝꯅ ꯇꯧꯏ ꯏꯃꯥ." ꯋꯥꯐꯝ ꯑꯁꯤ ꯃꯆꯥꯅ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯅ ꯃꯍꯥꯛ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯍꯪꯂꯤꯕ ꯃꯆꯥꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯞꯅ ꯄꯤꯔꯝꯃꯤ, ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ꯫ "ꯏꯃꯥꯗꯤ ꯃꯗꯨ ꯉꯝꯃꯣꯏ ꯏꯕꯨꯡꯉꯣ꯫ ꯑꯩꯅ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯅꯠꯇꯦ, ꯃꯁꯥꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯇꯣꯝꯇ ꯍꯜꯂꯛꯁꯅꯨ꯫ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤꯗꯦ꯫ ꯑꯩꯕꯨꯁꯨ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯌꯣꯜꯂꯝꯃꯤ, ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯅ ꯑꯃꯨꯛ ꯀꯧꯔꯨꯆꯣ ꯍꯥꯏꯔꯤꯕ? ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯏꯕꯨꯡꯉꯣ꯫ ꯅꯪꯅꯦ ꯅꯃꯥ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ." ꯍꯤꯌꯥꯏꯔꯦꯜ ꯈꯪꯏ ꯃꯃꯥꯅ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕ, ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯋꯥ ꯃꯈꯥ ꯇꯥꯗꯦ, ꯇꯥꯔꯨꯕꯒꯤ ꯀꯥꯟꯅꯐꯝ ꯂꯩꯔꯣꯏ ꯍꯥꯏꯕ ꯈꯪꯗꯨꯅ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩꯗꯤ ꯈꯪꯍꯧꯗꯦ, ꯑꯍꯣꯡꯕ ꯅꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯍꯤꯌꯥꯏꯔꯦꯜ ꯃꯍꯧꯁꯥꯒꯨꯝ ꯑꯣꯏꯗ꯭ꯔꯦ, ꯌꯥꯝꯅ ꯍꯣꯡꯉꯦ, ꯌꯥꯝꯅ ꯑꯣꯜꯂꯦ꯫ ꯊꯕꯛ ꯑꯃ ꯁꯨꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ, ꯅꯣꯡ ꯐꯨꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯗ ꯉꯥꯎꯗꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯀꯥꯎꯕ ꯃꯈꯩ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯁꯤꯕꯨ ꯏꯕꯦꯍꯥꯏꯕꯤ ꯃꯍꯥꯛꯅ ꯃꯥꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯗ ꯃꯃꯧꯗ ꯑꯁꯨꯃꯛ ꯇꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ, ꯄꯥꯝꯗꯦ ꯍꯥꯏꯕ, ꯑꯗꯨꯒꯤ ꯃꯥꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯗ ꯁꯦꯝꯖꯤꯟꯗꯨꯅ ꯉꯥꯎꯅ ꯐꯩꯅ ꯂꯩꯍꯜꯂꯤꯕ꯫ ꯍꯦ ꯍꯦ, ꯅꯪꯅ ꯑꯁꯨꯝ ꯇꯧꯔꯒ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ꯫
Ichabu fananaba aina layengani. Somda Ningthebi mahaksu lekai gi mina pau tamlakpadagi mapuroibagi ahongba kaya adu khangle. Aduna mahak yamna nungaitri. Mapuroibagi manakta chatningle. Lengdana lainingba haibadu oiri. Mama oiribi thabasu chap mane machagi nungaitaba sakpham adu yengba ngamde. Ima, ai halagi. Natradi magi punsise. Kang khathang oiduna lekhrani. Aduna ai warabasu wana yumaduda leiruraki. Ai mabu yam nusi ima. Thaba makok adu haiduna tapna. Mado yaba nate bema. Nang warabasu wana khang. Karigumba nangna masibu khangba ngamdraduna. Nangna karigumba hallabadi nangi mamal leira. Aisu ibungo ado nusidaba nate. Mamana hairiba asisu amarumda chummi. Aduna tumina leiredo. Nongmadagi nini dagi amu haukiba haibadu oirami. Hiyaril fagi dagi sakta madu loina mangle loina ole. Mamongna mapal thokna mahakpu otpaneba tawdragaso manungdadi ole. Ibe haibi tawfam khangdre. Haiba ngangbusu yadre macha adu aduna tapna wakhal tarakpa haibadu oirami. Aina khaluba mayam asi haujikti loina mangle. Oitho haiba yadre. Aduna ai imaubu kaurubana phagani haina khal. Nungthil amani nungsa adu yakna sai hiyaril yu ngauduna halai lauduna. Nungaire. Si mong nungaiba punsi amuk phawa phangde. Nupisu leitre, imasu nungside. Aidi siba ngaiba tabane. Machana lauduna haribadu taraduna ibe haibi machagi manakta changsinduna tabna sumna hairami. Bungo, nang wakhal taru kaidawrake. Nisa thado. Ichana asumna tawbase ima yengba ngamde. Adunane imasu nangna haibadu yarake. Hiyaril du nokmi tawna khomme. Haujik khaktada. Ima, nang wakhal tarabra. Aigi nupido yam phagan. Chalo ima. Namau dalale haichu. Aduga namau dubu yumda puro. Miyoiba magi magunbu kaidau nungda mapan thungi saktam yengduna lepkono ima. Aina aigi nupi oire haiduna aina thagatpadi nate ima. Aigi nupidudi atangmani. Hojiki matam asida. Ibe haibi kaptuna sumna hairami machada yenglaga. Imalal. Icha amadi imaugi maphamda ima yamna lale dehe. Ai ngasimak imaubu lobo chatkani. Ai lale haiduna magi maphamda soidana haigani. Asumna ibe haibi masana masagi asoiba aranba pumnamak adu khangladuna. Ikai iki pumnamak thadokduna mahak mikup amata leitharamdana. Mamong nupi hoigi mayumda ikai laklammi. Thaba ibe haibi mahakna lakpa adubu ubada yamna saungningi. Thina chainingba haibadu oirami. Adubu mingonda hina chaiba ngangba hainaba misak nate. Yumda lakpa mi amada nusigera nusiroira phida thaduna phamhanba haiba asi machatni. Aduna phida amada phamhanduna leirami. Ibe haibi thabada yengduna asumna hairami. Ai imaugi maphamda yamna lankre. Isagi iral isana khang. Aduna ai ngasidi imaugi maphamda aigi ngakpibam thoktraba iralase ngakpiyo haijage haiduna laklibani. Thaba marau leina khumlai. Ishor mahakti achumba pambani, achumba chatbani. Mi amagi phatanaba tawrabadi madugi mahai sada phangsabani. Pamde hairaga karigino ichabu amuk lawba lakliba, ichabu nusiba saduna. Yumaduda puraga amukhana otkenegi hairibra. Nate adumna haibigan. Ai amukhana imawasida phattaba wahai ama phawba hairara. Ai haujikti imawasina waraktuna ai wakhal tar. Imaugi maphamda ai maithi. Tasengna aigi ichagi punsi amukta kanbiyu. Mama amadi mane makhoi anina ngasaidagi sanariba wari pumnamak thongi marum madudagi lona haubadagi loiba phawba taribani. Manemna hairiba mayam adubu taraga mahak aduki matik harauje amadi magi nupagi khanbada mahak tasengna mayumda haningba haibadu oirami. Phare aisu iya adugi khallaga icha ase amuk nangi yumaduda tharage. Adubu karigumba aigi icha asida asumna otpanaiba tawraba aibu phatte haiganu. Asi hairaga macha adubu tananaba kaurami. Hai, bema, ningthibi, tabro nangbo mapana thorauni he. Nanem laini he. Ningthibi imung adudagi thoraktuna mamagi nakanda leptuna leirami. Thaba amuksu tapna wa makha taraklami. Yengoi, nama asina nangbu lawba lakli. Adunane, nang asidi yumda halo. Ya ado, hanagi punsida amuk halaknaba. Ichana ningthina senaduna. Apaba mi ama oihalo. Apaba mi haibase lemna mangba yaba nate. Adunane,
ꯑꯇꯥꯡꯕ ꯃꯅꯤ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯤꯕꯤ ꯃꯅꯦꯝ ꯏꯕꯦꯍꯥꯏꯕꯤ ꯃꯍꯥꯛꯀ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯍꯤꯌꯥꯏꯔꯦꯜ ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯑꯗꯨ ꯎꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯕꯅꯤ꯫ ꯅꯪ ꯅꯤꯁꯥ ꯆꯥꯔꯅꯨ, ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯎ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯍꯧꯁꯥꯒꯨꯝꯅ ꯂꯩꯔꯁꯤ꯫ ꯅꯪ ꯂꯩꯇꯕꯒꯤ ꯑꯩꯅ ꯂꯝ ꯍꯦꯟꯕꯅꯤ, ꯑꯩꯅ ꯉꯥꯎꯁꯤꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕꯗꯤ ꯑꯩ ꯍꯥꯟꯅꯒꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯍꯔꯥꯎꯅ ꯂꯩꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯍꯤꯌꯥꯏꯔꯦꯜ ꯅꯤꯁꯥ ꯆꯥꯗ꯭ꯔꯦ, ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯂꯩꯔꯛꯄꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯏꯕꯦꯍꯥꯏꯕꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯃꯧꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯅꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯑꯗꯨ ꯊꯣꯡꯃꯤꯟꯅꯩ꯫ ꯃꯅꯦꯝꯅ ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯕꯤꯕ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯩ꯫ ꯏꯕꯦꯍꯥꯏꯕꯤ ꯃꯃꯧꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯁꯦ ꯏꯃꯧꯅ ꯋꯥꯔꯛꯄꯤꯕꯗꯒꯤ ꯋꯥꯈꯜ ꯇꯥꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯧꯗꯤ ꯁꯅꯥꯅꯦ ꯁꯅꯥ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯏꯃꯧꯗꯤ ꯃꯅꯦꯝ ꯋꯥꯔꯛꯄꯤ ꯃꯧꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯃꯧꯃꯨꯛ ꯐꯕ, ꯏꯃꯧꯃꯨꯛ ꯃꯁꯛ ꯐꯖꯕ ꯂꯩꯇꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯅꯦꯝꯒꯤ ꯋꯥ ꯈꯔꯁꯤ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ, ꯑꯗꯨꯕꯨ ꯆꯤꯟꯕꯥꯜ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯪꯗꯦ꯫ ꯏꯕꯦꯍꯥꯏꯕꯤ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ, ꯈꯪꯗꯦ ꯈꯪꯗꯦ, ꯑꯩꯗꯤ ꯏꯁꯨ ꯄꯥꯝꯃꯤꯀꯣ, ꯏꯁꯨ ꯄꯤꯔꯣ, ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ ꯃꯅꯦꯝꯒꯤ ꯋꯥ ꯑꯁꯤꯗ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯏ, ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯑꯣꯏꯔꯛꯂꯤ꯫ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕ ꯍꯤꯌꯥꯏꯔꯦꯜ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, ꯏꯃꯥꯅ ꯉꯁꯤꯗꯤ ꯃꯁꯨ ꯄꯥꯝꯃꯦ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯏꯃꯥꯁꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ, ꯑꯩꯕꯨꯁꯨ ꯂꯨꯅ ꯂꯨꯅ ꯌꯥꯝ ꯇꯧꯕꯤ, ꯑꯩ ꯇꯁꯦꯡꯅ ꯄꯦꯟꯖꯔꯦ꯫ ꯏꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯁꯦ ꯅꯪꯅ ꯋꯥꯔꯛꯄꯒꯤꯅꯤ, ꯅꯪꯁꯦ ꯑꯇꯥꯡꯕ ꯅꯨꯄꯤꯅꯤ, ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯕ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯇꯞꯅ, ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯁꯤꯀꯣ꯫ ꯍꯤꯌꯥꯏꯔꯦꯜ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯀꯅꯨꯀꯣ, ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯃꯣꯏꯅ ꯈꯟꯕ꯭ꯔꯣ? ꯀꯔꯤ ꯋꯥꯍꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ? ꯑꯁꯨꯝꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅꯗꯨꯅ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯏꯕꯦꯍꯥꯏꯕꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯇꯥꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯕꯨ ꯃꯅꯦꯝ ꯃꯍꯥꯛꯅ ꯂꯩꯀꯥꯏꯗ ꯃꯅꯦꯝ ꯋꯥꯔꯛꯄꯤ ꯃꯃꯧꯅꯤ, ꯌꯥꯝꯅ ꯐꯕꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯔꯝꯃꯤ꯫